Kramjare, Times of Manipur All News cha mayam bom kana taram nok chare auze fawbugi maroiba paw sing pizare. Manipur da thokli birang asigi awa chaiting fangliba miyam da Punjab National Bank ki Corporate Social Responsibility CSR gi thodang makha da paikhalakpa relief measure gi sarugam moina ngarang Imphal West District ki tongwan mafam ani da hangba relief camp gi inmates sing da polam kaya tingbang pi krai. Maul Keki Foundation ka loina na chatha ki bating bang pibagi khongchet aduda konthau zamakha Khabam High School amasung Sagol Tombada leiba recent higher secondary school da hangba relief camp da changafam lawriba mairoi mafuga mari da stationery item singa loina na machioi ba chatha ki chinja kya su yan thokhi loina na atai inmate singo ina su electric boiler amasung dry iron na chingba potlam kya su khusinakhi Tengbang pibagi khongchet aduda Punjab National Bank ki lead district manager Yengkhom Ibochouba marketing officer Ras Kamal Roy Kontho Zamgi, SDC Urengbam Sando Samadi, Maul Keki Foundation gi, Head of Project Nirupa Sanjan Bamsu Saruyaki. Yangkai Mari Suba International Film Festival of India IFFI angasi, namidang warampung mga da Goa da huduk lagani. Bambolium da Leiba Syama Prasad Mukherjee Indoor Stadium da Thoramasi, Union Information and Broadcasting Minister Anurag Singh Thakur na hudukani. Festival se numit mapani chumna chathabagal loina film chani gong budra robot kani hairi festival se British film Catching Dust na hodok laga US ke film The Feeder Weight na closing film oigani hairi JSC goina Saturday Ray Lifetime Achievement Award sangai riba Bollywood actor amasung producer Michael Douglas piragani nakalamrom the festival se da JSC dagi OTT award su piba horagani OTT platform singda udliba haitui singthoiba singadu sakang boina JSC gi Asidagi OTT award asi hapchin bani hairi Union Minister Anurag Singh Thakur na IFFI hodok paga loina film bazar shu hongna bi matungina hodok lang bani hairi Thoramasida Minister of State for Information and Broadcasting L Murugan amasung Goa ge Chief Minister Pramod Sawanshu sarugyaga dawri Panbayabadi Festival asida Manipur joina su Manipur Film State Film Development Society gi personal sponsorship ki makha mioi manga khanduna sarugyari bani Sarugyari sing adudi veteran journalist Pradeep Fanjobam lyricist amasung screenwriter Pinoranjan Oinam screenwriter lyricist amadi director OC Meira film producer promoter Premjit Naroibam amadi film producer cinematographer amadi actor Kangjam Ronel Chandra Maitai ni Festival asida Manipuri director Meena Longjamna direction piba Andro Dreams haiba film asina Indian Panorama section gi non-fiction category di han kaptuna hodokadawri Masagi mathakta Indian Panorama gi jury panel gi marakta thoidok hendongna maming lereba lamda masagi film maker Romi Maitai sangai do film maker Swarna Kamal amadi lamda masagi film book writer amadi film maker Bobby Wahingbam yauribani nakalamrom da state asina National Film Development Corporation gi film bazar da Ajit Yumnam gi feature film project Sunita the leading writer amasung Bobo Khuraizam gi documentary project Reincarnation puthoktuna khudol tamgadoribani Mafi thong da ba nupi ma gi thawa yaw drabhak chang ama samgi Bamuni Maidan area da ta duna leiram lei pausan hai hakchang adu Guwahati College ke intersection mapada leiram badagi thengnarakibani hakchang adu gi mathakta fi machet kharasu taramba thengnarakhi nupi adu karamna laikhedaban haiba chapchana khangba ngamdri adu moinamak ref torba matung sakang daba singna hatok lamba oiramgani haina chingnari hakchang adu leiri habagi pau hek phangbaga police ki team amana khunglei thuna mafam adu da jangsen duna yengsanki hakchang adu police team aduna Laukhallaba tugda postmortem taunana bagidamak cha Guwahati Medical College ta thamkrai misiasi machang da police na thibahumagi tabak cha thabha ukrai laikhidraba nupi adugi masak maming khangdokna na batoan tuan ba CCTV camera gi footage sing yengduna police na kanba mong da thizali aina su pawsa na makhatari Visakhapatnam gi thangfam da ngarang numidang hi kunga manga romai na tumna chakre hairi Mayodu Bulaxan na bahonavada fire engine masing khangdana sizinarabasu ngalmaktabadagi Indian Navy gi vessel fawba changsenduna Mayodu muthana na bahonakhi Ngarang mai na chakraba hi singadugi mapada lupa lakh tara mangarom pibana maram moraga thawdogadu lupa crore mari mangarom gi mangta amangata thokre hairi Visakhapatnam gi police commissioner Ravi Shankar na phongdorakpada Mayodu nga fanana ba leiba hi amadagi ngarang numidang athengbada horakhibani Atopa hi singda mayai raktanana ba mai chaglaba hi adu labna thidoktuna thamnana bahonarabasu akan banungsit amasung ising aduna
amuk chensilagtuna atopa hisingda mayai rakhibani hising aduda LPG cylinder amasung diesel container sing yaurambana mayadu hena kanna changlamnaba maramama oikhi ngami kharana phongdorakpagi matung inadi sakhangdaba myoi kharana hi adu mai thadoklambo oirangbani hainu chingneri hainu su mangna makha chana phongdukhi How's the Times of Manipur na Sandok Chabali News Station Jare being Tabi Singbo? Amukana Kromzari.